Ising Echao Mayok Naduna, Awaba Mayok Nariba, Tampaki Relief Camp Singda, Ngasi, Chief Minister Nongthomam Beren Singh Midyang Makada, Shong Shong Village Senapati Dagi, Relief Camp Singda Pinanaba, Chana Thaknaba, Organic Oba Insang Napi Kaya Puraktuna Yenthokre, Ngasi Senapati Dagi, Imphal Tamna Lakiba Khongsat Aduda, Maru Oina Yaurakiba Miyoi Singh, Village Chairman Salio Pukelo, Hanagi Ex-Minister Machibo Thori Yauna, Village Asidagi Miyoi Kaya Laktuna, Yamnaba Insang Napi, Kobi, Lafu, Chujak, Aluna Chingba, Kaya Puraktuna, Luang Sangmam Cricket Stadium, the Hangba Relief Camp, Kurai Larik and Bamlekai Amadi, Mau Community Hall, Yulalin the Hangba Relief Camp Singda Yentoke, Ngasi Tampakta Ising Echao na Mayok Nanglaba Singda Senapati Dagi, Mateng Tauruni Haina Lakiba, Shong Shong Village ki Chairman Pukelo na Fongdokibada, Chief Minister ga Pau Faunaraba Matung, Tampakta Chingmi Amasung Tami Puna, Tamin Navana Awaba Taraba Matamda, Mateng Taunapagidamag Chana Thaknanaba Kharada Oirabasu, Mateng Oinaba Kul Asidagi, Miyoi Kayana, Angam Bakaina Duna Puzarakpani, Aikoi Ching Amasung Tam Amatani, Punna Amaga Mateng Pangnaduna, Nungsina na Hingminasi Haina Fongdorake, Amadi Ngasi Maudagi Lakpiduna, Asum na Relief Camp Singda Lairiba Miyoi Singidamag, Mateng Tawbirakpa asi Haningai Leitana Thagatli Hainasu, Relief Camp Singda Lairiba Miyoi Singdasu Fongdorake. Akwai lapase shem ga pau faunaraga lakpane ase Manipur gi akwai gi valeda yam waduna lere habige ado maramdi gi akwai se khara pura apne ado akwai ching mi shu yam lebani na ado maramdi gi ching ga akwai tam gi se mayam punna apne na ado yam darab su khara pura ke hana pira ke hana yen thora ke hana pura apne akwai Shong Shong village gi mi mayam kuda collection tawra pura pune iming CI Semchan ai Joint Nation Coordination Committee ki chairman ni ade maugi kampuna organization civil society organization sina koi da phobi ro podi yam ngai ngai phongduk chari moina koi gi awana tar ba miyam sing gi da mukta khanbi duna si chara amata worsa mating pangena Semaitang dana yo kon yo kasi masi yam ngai ba phojai awana tar ba sing gi da mukta yam lakna Sige, kuno akan di effort miyam onaraga siyang yeson birakna nasi poche miyam kopi nubi miyam adusu organic oiba yamna afaba alu na jingba maugi aduguma maming leirba sigumba poching miyam si koigi mafam si hon birakki samukta yamna ichilinaw singda thagapa phongduk chari ayamba do moi si korai je organic siyang ga pau phangna korai hai do organic siyang mai kai ga dike Honorable CM na jo anga ko phangna honari ayamba really material kari loina bu market teaching thar kana watana badum tharai alana mo sigumba ajobo step am lokhon minute honorable CM boina nongkhailik tan thagatire